CM Biren ga PM Modi ga unaduna wari sanakre. Chief Minister na Delhi dagi thoraklaba matungda Minister taruki paigada portfolio sing laukthokadaure. Ngarang Chief Minister N Biren na lusingduna Cabinet Minister ahum haibade Agriculture Minister T.S. Bisojit, Education Minister Y. Khemchana made, Works Minister Govindas Konthok jamna Delhi da thungkraba matung. Ngasi ayuk Chief Minister N Biren ga Prime Minister Narendra Modi ga unaduna haraw tayam na wari sanakre. Hayang Chief Minister N Biren na Delhi dagi thoroklaga Cabinet Minister tarukna paigada portfolio sing laukthoklaga ni haire. Health Mela amasung telemedicine hogdokre. CM na haikibawa thabak to onthokpa hore MP Ranjan. CM na haikibawa thabak to onthokpa hore haina India Laingaki Education and External Affairs Minister Dr. R.K. Ranjan na phongdokre. Laibak asigi Prime Minister Narendra Modi na hogdokiba Azadi ka Amrit Mahosab ka mari lainana anauba BJP gi laingak asina numit 9 gi manungda tawgadaba action plan gi manung channa ngasi haingang mayay lekaida Ayushman Bharat HWC gi block health mela amasung telemedicine hogdokre thawram adu chief guest oikiba India laingak ki Education and External Affairs Minister Dr. R.K. Ranjan na hai kumja 2018 gi April gi chaisat taragani panda Prime Minister Narendra Modi na Ayushman Bharat haukiba chahi mari mapung pharakpaga loinana laibak asina ningkha tamkiba chahi humbudraga manga surakpage Azadi ka Amrit ki thauramga mari lainana block health mela amasung telemedicine asi hangdokpane CM Biren numit 9 gi manungda Ayushman Bharat ki thauram mari gi manungda Ayushman Bharat lakh amaga lising yangkhai Health and Well-being Center lakh amaga lising humbudraga nithui sukhangat khe masida hakchangi nungaitaba anaba miyamna hospital chatpa ngamdaba du mafam sida lakpiraga health check tawkhe Imphal East ki oina miyamna layengba lakpaga loinana lemna hidak langthak kaya pikhiba se CM gi afaba khongthang ne masi CM na numit 9 gi manungda miyamda karigumba khara pigani haibadu thabak oina pangthokpanai masina CM na mamangda ngangkhiba kaya thabak ta onthokpani haina lawi haikhe Nambol dasu block health mela hogdokre BJP na lusingba Manipur da leiriba laingak asigi ani suba tangkak asida miyamgi yaifanaba paikhalakadaba thourangsing yauba 100 days action plan of new government hogdokpagi saruk ama oina inauguration of block health mela community health center Nambolda district health society Bisnupur da sinduna ngasi pangthokre Manipur laingaki nauna minister oiraba thongnawjam Basanta Kumar DC Bisnupur Laurembam Bikram SDO Nambol Khumuksam Renukana athoiba mithunglen sing oina saruk yakhe accident da oza oibi nupi ama laikanaba ngamdana Yakhidre lambi gi khudongthiba gari thengjinabagi thokdok amada Thobal wang matabada leiba Rudha Academy School da oza oibi nupi ama laikanaba ngamdana Yakhidre thokdok adu da Yakhidre nupi adugi maming Thongram Sunita chahi nifu mahak Thobal athokpam awang laikai dagi ni haire Thogdok asi ngasi numit jungba matung aduaida Thobal kaithelda mahakna tongduna lakpa gari macha aduga tata amaga thengainabada khudakta gyan mangduna lambida taduna leikhe mahakpu khudakta Imphal ge Palace compound da leiba Advanced Hospital da pukhatlaba matung laikanaba ngamdana leikhidabani haire Yakhidrebi Sunita gi class 9 khaktamak tamlebi machanupi ama hundoklami haire Sunita na hauji mapamda halaktuna machanupi aduga leibani haire Thogdok adugi matangda Thobal police na case ama laukhatkhre isingda tasinkiba pausui mai riyang mai gi hakchang thibagi thabak ngasi su leptana chathare ngarang nungthil pung anirom taba duaida None district ki manungchana leiba Khawpum dam gi isingda tasinkiba masagi chahi 12 thoirom suraba pausui mai riyang mai gi hakchang thibagi thabak ngasi su leptana chathare hauji Khawpum da leiba boarding English school da class 5 tamliba Pausui mai riyang mai apokpa Isaac riyang mai na Khawpum dam gi singda takre haiba pau hektawaga Hill Areas Committee ki chairman MLA Diganglung gangmai amasung Relief and Disaster Management awangbo niumai na State Disaster Response Force SDRF ki personnel sing mafam adu thaduna akanba mawongda thibagi thabak ngarang dagi haukibane yum palaba nupa na lona nupi thamba Nupi na lona nupa thambagi chanabi thadokse masina imung kahelaknabagi achauba maram ohelle nautu neswore nupa amasung nupi gi marakta crime thoktanaba miyamna mateng pangbiyo khetri tama Manipur gi khunai asida yum palaba nupa singna lona nupi thamba amadi yum palabi nupi singna lona nupa thambagi chanabi ama lakliba si thadokse masina imung manung kahelaknabagi achauba maram ama ohelaki haina High Court of Manipur Retired District and Session Judge nautu neswore na phongdokre Kongpal sanam laikai da leiba
Puksaupat, Imoinu Lampaki Community Hall da pangthokpa Young Women Help Organization gi taraga mathoirak suba Mapo Kumon Thoramda Guest of Honor oina saruk yakhiba Nautuneswari na makata na hai Yung palaba nupa-nupi na lona nupa-nupi thambadagi Imung kahilaknabagi matsak oirakpana angangsingda achauba saithengpi loina na imung manung adu pumsai sairagane Madu oirabadi angangsing aduna chauraklaba matamda mayai kaba chinjakta tainarak-e aduna mama mapa oiribasingna tungda haurakliba angangsing asibu aikhoina kanglon chumna pubinaba honabada aikoi pumnamangna thodang lawminarasi mahakna hai khunai asida leiriba kana leijadrabasing yauna makhal makha kayagi crime mayoknaribasinggi awaba se khangminaba mathau tai mamangda nupi angang kaya hatpa turelda langthaba kaya yaurakpana leikidrabasinggi imungda chauna awaba pi madugi achumba langla langjel puthoknaba ihau kaya chatharakpana lamdam ase langhalle aduna crime ama thoklabadi police station da pau piduna achumba phangnanaba honagadabani haikhe Imphal East ki top Nauria ZP ge Upadhyaksa Khetri Tamana hai aikhoi masel mabung mawpwa oibage mariga loinana nupa amasung nupi singgi marakta yamna nungsinana leiminaraba tungda nupa nupi gi marakta thokpa crime hanthagane nupa amasung nupi singgi marakta crime kaya thoktanavasu miyamna organization asida mateng pangbiyo organization asinasu angamba mateng pangjage mahakna hai organization asina nupi sing awang bathakta pukhanaba honarakpasi chahi taraga mathoi suraklei organization asina ningol chakaubada mabung mawpa singgi manakta chatpa phangjadraba sing mateng pangdunu lakli loinana tongan ba widow ahal oiraba sing yauna makhal kayada nupi sing khunai gi damak kathoktuna lakle aduna makha tana tawba ngamnaba honabada mateng pangbiyo loinana nupa na nupi otpa kaya yauriba sisu tongnaba honabada organization asina lambi ama oiduna lanthengnare loinana one stop center sing district khudingmakta hanglakpase thamoi sengna thagatli haikhe Mariupol urban area Khudum Challe Ukrainian Lanmising surrender tau Haiba Yakhidre nongpok Ukraine gi Mariupol city gi apunba urban area dagi Ukrainian armed forces amasung mirai bagdagi changlakpa khunek Lanmising takthoktuno Khudum chanba ngamle haina Russian military na phongdokhre resistance force ke lemhaukhak mayam Azovstal iron and steel plant gi manungda thingjilaga thamkhre city da khut thoknabada Ukrainian servicemen lisinga humpumare surrender tauki haina Russian Defense Ministry gi spokesperson Igor Konasenkov media briefing da phongdokhe Mariupol da Ukrainian troops sing hatok pahaibasina Russia ga wari sanabagi thabak ama hekta aroibo oigani haina Ukraine gi president Volodymyr Zelensky na warning taukhre Maraksida Mariupol ge steel plant amada blockade tawduna laikhraba Ukraine ge fighter sing surrender tawnaba Russia na deadline pibada surrender taw haiba yakhidre haire aroi bada tabiriba pumnamakpu thagachari